Kashmir Pahalgam the Toki Bayam and White about Todo Adunga Singasimaksu hot topic or the Meda House Kayamagi Mike the Han Batana Dun covered over lep tree. Todo Sigamari Lane and India Mike in 1960 the signed Tona Kiba. India Amasum Pakistan in a lake Kiba Indus water treaty to suspend Toduna Tamkre, Indian land missing Mike Akan operation Amalokat the ride in the Muki Amagi Mike in Ineri Yam Nakanati Humba Yotabak Chateri, Nakalamurum the border Heklanto Kibaga. India gangam kai oiriba Pakistan gi oiba mafam sing asida Pakistani army sing high alert thamkre fighter jet kaya amasu paisinduna thamgi oiba reports sing thorakli kudingmak pu anoba video amada amukka na taram nokchuri ngasigi video asida Pahalgam yoina thokriba thogdo asina maram oiduna hauji fawgi yoina India hairiba country asida leiriba fibam amasung nahan thokriba thogdo adugi matungda lakiba reaction amasung nona lakiba reaction sing asida oirakliba awonba sing adu amuk yingbinasi Yan Han City Todo Sigi Matang, the Housing House India Gioina Lady government Makoyo official Amasung Mari Lane security force in Gioina Changsil Liba Kongtang Asigi Matang, the Yang Winasi House India Union Home Minister Amit Shah Asi Todo Tofa Mofa Madu the Changsinduna Lake Drama Musing Adu the Ikai Kumnaba Utpa Amasung Lady situation Adu Yang Sinduna Makataba Lokot from Topa Tabaxing Lokat Nabagida the security review meeting Kayama from Gioiba Todo Sing Lake Nakalamaromda Saudi Arabia ki damakta chatkiba ki lebasi ki Prime Minister foreign tour yamna toina chatkan ba Prime Minister Narendra Modi su mahaki oina chatkiba khungsat adu mapung fadan halakkiba gi oiba wafam su leikre he halakpaga thawdosi gi matang da airport gi adumak briefing pi gi bagi oiba thawdok leiri aduga thokriba thawdosi gi matang da India gi Defense Minister oiba Rajnath Singh gi maikei da gi su Thawdo asida general miyosing adu chapchaba dandi pigini aduga religion the base to terrorism sing asi suksoi soidana thengnagani haiba wafam su adumak openly media da thoraktuna fongdokre Pahalgam gi oina thokiba nungaitaba thawdo aduda micham miyam singbu hatkiba khulai paiba terrorist sing adu border lanthokuna Pakistan romdaki lakpa miyosing su yawi haiduna makoigi oiba masak khangba ngamle haiduna makoigi oiba case kaya ama chaithoktuna hauji asi social media da wawa launari amasung media house kaya amagi maikei gi lepalaituna cover taunari masigi basis ta nahan thokiba thawdo aduda Pakistan dagi lakpa terrorist singna attack chatabani haibigi basis asida India government ki maikei gi khongthang khara lokhat kre makoi sing adugi manungda maru oina panba yabada 1960 da sign tawlakiba India amasung Pakistan hairiba country anisigi Indus water gi oiba treaty adu India na suspend tawkre Indus water treaty asidi yanaki bagi matungina India romdagi Pakistan lomda chanthakiba turen karasing ajida lakliba ising asigi 80% na Pakistan na lauraga lemhoriba 20% asidana India na oina chalaibagi oiba wafam asi laikibani hairiba isu asigi matangda mamangda su hanjin na tawdo asi tokringai dasu Indus water treaty asi semdok semjin tawningbagi oiba wafam sing hanjin khanaba adumak laikre Pakistan lega ki maikei degi terrorism sponsor tawba amasung cross border terrorism asida mateng pangsinba lepriba fawba Indus water treaty asi suspend tawtuna thamgani haiduna India lenga ki maikei degi akan bawafam sing thamkre matangdana hauji India hairiba country asida Pakistan degi visa lauduna lakiba Pakistani citizens sing hankinabagi damakta pungni punipan gi oiba deadline pikre masiga loinana India amasung Pakistan gi ngamkai oiba changtok chaksin tawbagi Maru oiba mafam oidiba atari border gi oiba gate asisu kodakta gi thingzinbagi oiba thawdoksu laikre masiga loinana diplomatic oiba India da lairiba Pakistan gi embassy gi miyosing high command gi oiba miyosing asigi oiba power sing hantanbagi oiba thabaksu laikre aduga Pakistan da laiba India gi high command gi oiba embassy gi miyosing asipu diplomat sing asisu hanalaknabagi oiba wafum singsu adumak phongdoknari masini hauji fawgi oina lairiba India gi lairiba lenga asigi maikei digi Pahalgam gi oina thokiba tamthiraba thokdo adugi response oina Pakistan gi lenga ki mathakta chatharakliba diplomatic ki oiba action sing adubu hauji India sin matungna social media amasung media house gi maikei da miyo ki amagi maikei gi yamna kanna fongdoknari basi tamthiraba thokdo aduda chenaba terrorist musing adu chapchaba dandi piyu haiba military gi oiba option aduni yamna kanna demand taunari basi Pahalgam gi oina thokiba thokdo asi religion gi oiba angle khara da su yaukiba aduga mainland India gi oina leiriba mipung kudingba ayamba gi oina thamoi yauna sokiba aduki matik nungaitaba thawdo ama oina hojik leiribani na masi matangda leiriba lenga asigi maikei digi thabak ama military gu mamiyam gi oiba apamba asi tawdingba gi oiba wakalon adu leiramgadra haiba gi oiba thajaba si ayamba thamnari hojik si India gi leiriba security force gi maikei digi thawdo adu thokraba matungda
ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯑꯀꯟꯕ ꯃꯈꯜꯒꯤ ꯑꯣꯏꯕ ꯑꯣꯄꯔꯦꯁꯟꯁꯤꯡ ꯆꯠꯊꯔꯤ ꯍꯦꯂꯤꯀꯣꯞꯇꯔꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯆꯠꯊꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯪꯕꯒꯤ ꯑꯣꯏꯕ ꯊꯣꯏꯗꯣꯛꯄ ꯂꯩꯇ꯭ꯔꯤ ꯑꯃꯤꯠ ꯁꯥꯍ ꯃꯁꯥꯃꯛ ꯌꯥꯎꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯣꯏꯕ ꯃꯤꯐꯝꯁꯤꯡ ꯐꯝꯗꯨꯅ ꯄ꯭ꯂꯥꯅꯤꯡ ꯀꯌꯥ ꯑꯃ ꯇꯧꯔꯤ ꯀꯔꯤ ꯀꯔꯝꯕ ꯐꯤꯕꯝ ꯂꯥꯛꯄꯒꯦ ꯍꯥꯏꯕꯗꯨꯗꯤ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯑꯦꯛꯁꯟ ꯄꯥꯝꯂꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤꯅ ꯄꯥꯀꯤꯁꯇꯥꯟ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯏꯟꯗꯤꯌꯥꯒꯤ ꯕꯣꯔꯗꯔ ꯑꯣꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯍꯥꯏ ꯑꯦꯂꯔꯠꯇ ꯊꯝꯈꯤꯕ ꯑꯃꯁꯨꯡ ꯃꯇꯤꯛ ꯆꯥꯕ ꯈꯨꯠꯂꯥꯏꯁꯤꯡ ꯄꯩꯁꯤꯟꯕ ꯐꯥꯏꯇꯔ ꯖꯦꯠ ꯐꯥꯎꯕ ꯑꯦꯂꯔꯠꯇ ꯊꯝꯈꯤꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡꯁꯨ ꯑꯗꯨꯃꯛ ꯊꯣꯔꯛꯂꯤꯕꯅꯤ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯌꯨꯝꯂꯣꯟꯅꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒ ꯊꯣꯏꯗꯣꯛꯅ ꯃꯔꯤ ꯑꯁꯤ ꯐꯕꯒꯤ ꯐꯤꯕꯝꯗ ꯎꯔꯛꯇ꯭ꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯕꯪꯒ꯭ꯂꯥꯗꯦꯁꯇꯁꯨ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯉꯥꯡꯈꯠꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤꯒꯨꯝꯂꯕ ꯐꯤꯕꯝ ꯑꯁꯤꯗ ꯋꯦꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯄꯥꯀꯤꯁꯇꯥꯟꯒ ꯑꯣꯏꯅ ꯅꯧꯅ ꯂꯥꯛꯂꯤꯕ ꯏꯁꯨ ꯑꯁꯤꯁꯨ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯕ ꯆꯦꯂꯦꯟꯖ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯊꯪꯁꯤꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯔꯤꯑꯦꯛꯁꯟꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯊꯧꯗꯣꯛ ꯑꯁꯤ ꯍꯦꯛ ꯊꯣꯛꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯥꯛꯂꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯔꯤꯂꯤꯖꯟ ꯍꯪꯗꯨꯅ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯈꯟꯗꯨꯅ ꯍꯥꯠꯂꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯁꯨꯡ ꯈꯣꯡꯒꯥꯎ ꯐꯥꯎꯕ ꯆꯤꯡꯊꯗꯨꯅ ꯔꯤꯂꯤꯖꯟ ꯀꯟꯐꯥꯔꯝ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯥꯠꯂꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯅꯤꯟꯗꯨꯅ ꯔꯤꯂꯤꯖꯟꯒꯤ ꯑꯣꯏꯕ ꯑꯦꯡꯒꯜ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯗꯤꯕꯦꯠ ꯑꯃ ꯇꯧꯗꯨꯅ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯔꯤꯂꯤꯖꯟꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯌꯧꯁꯤꯜꯂꯛꯄ ꯑꯁꯤꯗꯗꯤ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯇꯣꯞꯄ ꯚꯤꯛꯇꯤꯝꯁꯤꯡꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥ ꯑꯃꯁꯨꯡ ꯇꯞꯅ ꯇꯞꯅ ꯊꯣꯔꯛꯄꯗꯒꯤ ꯃꯁꯤꯒꯤ ꯑꯣꯏꯕ ꯑꯦꯡꯒꯜ ꯑꯁꯤꯗꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯑꯑꯣꯟꯕꯁꯤꯡ ꯊꯣꯔꯛꯄ ꯂꯩꯈ꯭ꯔꯦ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯗ ꯁꯣꯛꯄ ꯅꯪꯂꯕ ꯍꯤꯟꯗꯨꯒꯤ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡ ꯃꯨꯁꯂꯤꯝꯅ ꯀꯟꯕ ꯑꯃꯁꯨꯡ ꯀꯥꯁꯃꯤꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯁꯨ ꯚꯤꯛꯇꯤꯝ ꯑꯣꯏꯍꯧꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯁꯨꯡ ꯇꯨꯔꯤꯁꯁꯤꯡ ꯑꯗꯨꯒꯤ ꯑꯣꯏꯅ ꯆꯥꯅ ꯊꯛꯅꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯃꯇꯦꯡ ꯇꯧꯗꯨꯅ ꯃꯈꯣꯏꯕꯨ ꯀꯟꯕꯤꯔꯛꯈꯤꯕꯒꯤ ꯑꯣꯏꯕ ꯄꯥꯎꯗꯝ ꯀꯌꯥ ꯑꯃꯁꯨ ꯑꯗꯨꯃꯛ ꯊꯣꯔꯛꯂꯤ ꯃꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯀꯣꯏꯁꯟ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛ ꯅꯧꯍꯧꯅꯅ ꯊꯣꯔꯛꯂꯤꯕ ꯑꯁꯤꯅ ꯖꯝꯃꯨ ꯀꯥꯁꯃꯤꯔ ꯍꯥꯏꯔꯤꯕ ꯄꯍꯜꯒ꯭ꯔꯥꯝ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯌꯧꯅꯕꯒꯤꯗꯃꯛꯇ ꯖꯔꯅꯦꯂꯤꯁ ꯑꯃꯅ ꯆꯠꯄ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ BSF ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯥꯔꯃꯤꯒꯤ ꯑꯣꯏꯕ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯑꯁꯤꯅ ꯍꯟꯖꯤन ꯍꯟꯖꯤन ꯆꯦꯛ ꯇꯧꯏ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝ ꯇꯧꯗꯨꯅ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨ ꯂꯥꯛꯄꯗ ꯈꯪꯍꯧꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯖꯔꯅꯦꯂꯤꯁ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯪꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯊꯣꯔꯛꯂꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯅꯦꯚꯤ ꯄꯔꯁꯣꯅꯦꯜ ꯑꯃ ꯌꯥꯎꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛ ꯑꯁꯤ ꯁꯣꯛꯇꯨꯅ ꯄꯨꯡ 1.5 ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯅ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩꯈꯤ ꯀꯅꯥꯃꯠꯇ ꯂꯥꯛꯄꯤꯗꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯑꯃꯠꯇ ꯃꯇꯦꯡ ꯇꯧꯕꯤꯗꯕꯗꯒꯤ ꯄꯨꯡ 1.5 ꯋꯥꯅ ꯈꯥꯡꯂꯝꯂꯕ ꯃꯇꯨꯡꯗ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯦꯞꯁꯀꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯄꯨꯊꯣꯛꯇꯨꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯇꯨꯅ BJPꯒꯤ ꯂꯨꯆꯤꯡꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯃꯌꯨꯝꯗ ꯐꯥꯎꯕ ꯊꯣꯝꯖꯤꯟꯗꯨꯅ ꯈꯣꯜꯂꯥꯎꯁꯤꯡ ꯂꯥꯎꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯨ ꯑꯗꯨꯃꯛ ꯊꯣꯔꯛꯂꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯂꯥꯛꯄꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯄꯩꯗꯨꯅ ꯉꯥꯛꯁꯦꯟꯗꯨꯅ ꯂꯩ ꯀꯔꯤꯃꯠꯇ ꯇꯧꯍꯟꯗꯦ ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯤꯆꯝꯁꯤꯡ ꯑꯁꯤꯕꯨꯗꯤ ꯉꯥꯛꯁꯦꯟꯗꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯄꯦꯟꯗꯕꯒꯤ ꯑꯣꯏꯕ ꯈꯣꯜꯂꯥꯎꯁꯨ ꯀꯌꯥ ꯑꯃ ꯊꯣꯔꯛꯂꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯔꯤꯂꯤꯖꯟꯒꯤ ꯑꯣꯏꯕ ꯑꯦꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯄꯣꯂꯤꯇꯤꯀꯦꯜ ꯃꯥꯏꯂꯦꯖ ꯂꯧꯕ ꯅꯠꯇꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯩꯅ ꯃꯇꯧ ꯀꯔꯝ ꯇꯧꯗꯨꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯂꯥꯛꯇꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯑꯦꯇꯦꯛ ꯏꯔꯥꯏ ꯂꯥꯏꯅ ꯆꯠꯊꯍꯟꯈ꯭ꯔꯤꯕꯅꯣ ꯃꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗꯁꯨ ꯃꯇꯧ ꯀꯔꯝ ꯇꯧꯗꯨꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯣꯏꯕ ꯂꯦꯞꯁ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯃꯛ ꯍꯪꯅꯔꯛꯂꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥ ꯍꯥꯎꯁ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯟꯕ ꯇꯥꯟꯅꯗꯨꯅ TRP ꯃꯨꯟꯅꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯣꯚꯔ ꯇꯧꯅꯔꯤꯕ ꯍꯥꯟꯕ ꯇꯥꯟꯅꯕꯒꯤ ꯑꯣꯏꯕ ꯂꯝꯖꯦꯟ ꯑꯁꯤꯗꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯔꯤꯑꯦꯛꯁꯟ ꯈꯔ ꯂꯥꯛꯄ ꯐꯪꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯗꯤꯌꯥ ꯍꯥꯎꯁꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯒ꯭ꯔꯥꯎꯟ ꯔꯤꯄꯣꯔꯇꯤꯡ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯔꯤꯁ ꯔꯤꯄꯣꯔꯠ ꯇꯧꯔꯤꯕ ꯑꯁꯤꯗ ꯔꯤꯂꯤꯖꯟꯒꯤ ꯑꯣꯏꯕ ꯑꯦꯡꯒꯜ ꯑꯁꯤ ꯄꯨꯊꯣꯛꯇꯨꯅ ꯂꯩꯉꯥꯛꯀ ꯃꯥꯟꯅꯗꯨꯅ ꯄ꯭ꯔꯣꯄꯣꯒꯦꯟꯗꯥ ꯆꯂꯥꯏꯗꯨꯅ ꯂꯩꯔꯤ ꯔꯤꯂꯤꯖꯟꯒꯤ ꯑꯣꯏꯕ ꯑꯦꯡꯒꯜ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯂꯩꯔꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯏꯟꯗꯤꯌꯟꯁꯤꯡꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤꯟꯕꯒꯤ ꯑꯣꯏꯕ ꯔꯤꯂꯤꯖꯟ ꯈꯥꯏꯗꯕꯒꯤ ꯑꯣꯏꯕ ꯐꯖꯔꯕ ꯁꯛꯇꯝꯁꯤꯡ ꯑꯗꯨꯗꯤ ꯂꯣꯠꯁꯤꯟꯗꯨꯅ ꯔꯤꯂꯤꯖꯟꯒꯤ ꯑꯣꯏꯕ ꯑꯦꯡꯒꯜꯗ ꯄꯨꯊꯣꯛꯇꯨꯅ ꯑꯆꯧꯕ ꯏꯔꯥꯡ ꯑꯃ ꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯤꯜꯂꯦ ꯍꯥꯏꯗꯨꯅ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯗꯤꯌꯥ ꯍꯥꯎꯁꯀꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯔꯤꯄꯣꯔꯇꯤꯡ ꯇꯧꯕꯗ ꯐꯥꯎꯕ ꯑꯊꯤꯡꯕ ꯄꯤꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯎꯕ ꯐꯪꯂꯛꯂꯤ ꯃꯁꯤꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯀꯥꯁꯃꯤꯔꯒꯤ ꯄꯍꯜꯒꯥꯝ ꯍꯥꯏꯔꯤꯕ ꯇꯨꯔꯤꯁ ꯗꯦꯁꯇꯤꯅꯦꯁꯟ ꯑꯃ ꯑꯣꯏꯔꯤꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯗꯤꯄ꯭ꯂꯣꯏ ꯇꯧꯗꯨꯅ ꯂꯩꯕ ꯃꯐꯝ ꯑꯁꯤꯗ ꯄꯥꯀꯤꯁꯇꯥꯟ ꯂꯣꯝꯗꯒꯤ ꯂꯥꯟꯁꯤꯜꯂꯛꯄꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏꯁꯤꯡꯒ ꯌꯥꯎꯅ ꯃꯤꯑꯣꯏ ꯈꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯃꯤꯆꯝꯁꯤꯡ ꯍꯥꯠꯂꯝꯂꯕ ꯃꯇꯨꯡꯗ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯕ ꯃꯁꯤꯒꯤ ꯑꯣꯏꯕ ꯔꯤꯑꯦꯛꯁꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯒꯤ ꯃꯤꯑꯣꯏ ꯑꯌꯥꯝꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯗꯟꯗꯤ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯈꯣꯜꯂꯥꯎꯁꯤꯡ ꯂꯥꯛꯄ ꯑꯃꯁꯨꯡ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ
ꯔꯤꯂꯤꯖꯟꯒꯤ ꯑꯣꯏꯕ ꯆꯌꯦꯠꯅꯕ, ꯇꯦꯔꯣꯔꯤꯖꯝꯒꯤ ꯑꯣꯏꯕ ꯆꯌꯦꯠꯅꯕ ꯑꯃꯁꯨꯡ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯃꯤꯌꯥꯝꯁꯤꯡꯒꯤ ꯄꯦꯟꯗꯕ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯊꯛꯇ ꯂꯧꯈꯠꯂꯛꯈꯤꯕ ꯈꯣꯡꯊꯥꯡꯁꯤꯡ, ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯊꯧꯗꯣꯛ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯍꯥꯟꯒꯤ ꯑꯣꯏꯅ ꯄꯦꯍꯜꯒ꯭ꯔꯥꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯤꯆꯝ ꯃꯤꯌꯥꯝꯁꯤꯡ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯍꯥꯠꯂꯝꯃꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯍꯦꯛ ꯇꯥꯕꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯕ ꯃꯐꯝ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯏꯟꯗꯤꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯁꯟꯗꯣꯛꯇꯨꯅ ꯅ꯭ꯌꯨꯁ ꯃꯦꯗꯤꯌꯥ ꯍꯥꯎꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯀꯣꯚꯔ ꯇꯧꯕ ꯑꯃꯁꯨꯡ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯁꯤꯕꯨ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯁꯨ ꯇ꯭ꯔꯦꯟꯗꯤꯡ ꯇꯧꯍꯟꯗꯨꯅ ꯂꯩꯈꯤꯕ, ꯃꯁꯤꯒꯤ ꯏꯁꯨ ꯑꯁꯤ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯄ꯭ꯔꯣꯇꯦꯁ ꯂꯥꯛꯄꯒ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯑꯁꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯆꯪꯁꯤꯟꯈꯤꯕ, ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯄꯤꯌꯨ ꯍꯥꯏꯕꯁꯨ ꯅꯠꯇꯕ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯐꯣꯔꯦꯟ ꯇꯨꯔ ꯐꯥꯎꯕ ꯀꯦꯟꯁꯦꯜ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ, ꯄꯦꯍꯜꯒ꯭ꯔꯥꯝꯒꯤ ꯑꯣꯏꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯀꯥꯁꯃꯤꯔꯒꯤ ꯑꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯃꯥꯡꯗ ꯃꯁꯤꯒꯨꯝꯂꯕ ꯊꯧꯗꯣꯛ ꯊꯣꯛꯄ ꯃꯇꯝꯗ ꯃꯃꯥꯡꯒꯤ ꯁꯔꯀꯥꯔꯒꯤ ꯑꯣꯏꯅ ꯂꯩꯔꯝꯕ ꯂꯨꯆꯤꯡꯕꯁꯤꯡ ꯑꯗꯨ ꯃꯁꯤꯒꯨꯝꯂꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯄ ꯃꯇꯝꯗ ꯂꯥꯛꯈꯤꯕ꯭ꯔꯥ ꯂꯥꯛꯈꯤꯗꯕ꯭ꯔꯥ, ꯃꯈꯣꯏ ꯂꯥꯛꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯅ ꯂꯥꯛꯄ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯡꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯇꯥꯕ ꯐꯪꯗꯦ꯫